Kangla apunba kholaudagi de lokhachage Barma gi Okfo Township ki Kyoko Pin Village da ngarang military army singna lal hauba takhaibada parachute bomb thadabada asiba asokpa yamna yaukre mafamdugi refugees sing maikai khangdana lanjena rakre haidi Makhata na Kangla apunba kholaudagi de lokhachage ngarang kuki nupa ama jomina fudaraga siningchita hundoklamle haidi Kotuna sinduna kunmapan suba separation de pangthokre cookies do miyam na khunda leita duna leiba mafam singda makhada na mitai sing sangba yaroi haiba yauna puna warep nipan laukre Manipur thogaiduna cookies do phuruptagi oiba legislature yawa union territory gi demand tawbada asawa thodang loriba committee on tribal unity kotuna sinduna Kangpopi district ki Cedar Hills manung chanbada leiba Martyrs cemetery da masing yamlaba cookies do phuruki miyamna saruk yaduna Kunmapan chuba separation de pangtuktuna tongan ba warep kaya laukre Kukizomiya na taliba separate administration gi demand asibu hena khongpham chena leinabagi pandamda pangthokiba thoram aduda separate administration demand fangriba phawba Kukizo Phuruki MLA tara na makhata na Manipur Legislative Assembly gi thabak thoramda saruk yabe yaroi hainaso MLA tara gi mathakta akanba wafam thamkhre hairi Kangpokpi district ki Cedar Hills ta leiba Martyrs cemetery da masing yamlaba miyana sarugiyaduna pangthokiba thoram aduda haukiba kunithoi suba Remembrance Day thoramda laukiba warep sing adugi manungda maruoina warep nipan hena phibam cheshinabasu amuk hana warep lauki haidi warep sing adudi Kukizomiya na taliba political demand fangriba phawba miyamna khongjang handoktaba Kukizomiya na namnang khunda leita duna leiriba mafam singda mitai sing free movement yahandaba Manipur da leiriba tampaki mafam singdagi tonganba separate administration fangriba phawba democratic oiba khongjang makhata na adumak hena akanba mongda sangsinba masagi oijaba khara phangnanaba natraga political oiba platform ama sagatnabagi damakta Kukizo Phuruki leiriba tongan ba leader amadi organization singna mitai community gi miyoi amatada ipau phaunadaba haujik tholiba irang asida Kukizo Phuruki leiriba village volunteers singi hiram amatada phaba punbagi thabak chathaba yaroi Karigumba makoibu phaba punbagi thabak chatharaglabadi concern DC amadi mari leinaba SP na condition yaudana makoibu tekta kaidana thadokadabani haudi leiriba security amasung cookies do miyamna thengnariba political gi oiba saitheng asti ahongba laktringai hiram amatada ingtapa puraknabagi pandamda elected representatives sing leaders CSO singi khuthangda mari leinaba authority gi maikidagi lamdam asida normalization laknabagi khongthang amata paikhatpa yaroi cookies do miyamna article 329 agi makhada taliba separate administration asigi matangda cookies do miyoi amatana hiram amatada compromise tawba yare hainasu amuk hana warep kaya laukre haidi Ningthaukhongda Mapa Macha Yaona miyoi mari Hatlambada Chennaba UKNA gi kedar taruk Phare Bishnupur district ki Ningthaukhong kha khunauda Mapa Macha Yaona miyoi mari mamang chahi lising ani kunmari gi January 19 da tamthina hatkhiba thodokta Chennaba United Kuki National Army UKNA gi kedar taruk Phare Presna fangba pauda lengaka suspension of operation su khudek pinabada yaudaba United Kuki Liberation Army UKNA gi maruoiba kedar ama yauna lup asigi puna kedar taruk tha sigi ama amasung aniga lonaba ahing nongyaida Churchanpur district ki henglep ki mafam amadagi kunthra taruk suba Assam Rifles ki kangbuna fakibani Faraba kedar taruk adugi manungda Chandel district ki Sakpikarong police station ye manung chanba Torbung khuldagi Jangkhogin guite Eli Jangkhogin lupo Eli Pepsi hi kuntaruk apokpa Laikhidraba Songam guite kauba kedar amadi NIA na lokhatpa tonganba case amada Chennabadagi ngarang numidang wairang pung 5 minute yang khairom tabada NIA gi kangbu ama laklaga Air India Express ta Guwahati da pukre hairi Ningsing bayay, kumda listing ani kunmari gi January 19 gi nungtil pung 3 minute yang khairom tabada United Kuki National Army UKNA Kuki National Army KNA ki apunba kangbu amana Khuzailok Turel mapanda leiba kha khuna water treatment plant mayada Mapa Macha Yaona miyoi mari Nongmei na katuna hatkibani Kuki militant sing aduna katuna hatkraba adudi oinam Bamun Jaw mahaki machanupa oinam Manitomba Thiam Somarendro amasong Ningthaujam Nabadip kawi Kuki militant sing aduna Ningthaujam Nabadip hairiba miyoi adu punduna thamlaba matungda tamthina hatkibani loinana mahak hatkibagi video record tawki aduga atoba miyoi ahum aduna close range ta Nongmei na katuna hatkibani
Thaudok asiga mari lainana mamang chahi lising ani kunmari gi February 7 NIA case laukhatuna thigatpa hokibani loinana mamang chahi gi June 9 da thaudok aduda Chennaba Churachandpur gi Mamong village dagi Lunmi Saikip Gen Alive Langi Mang Alive Lesip chahi 35 kauba miyoi ama fagatpa laikhrabani Amaromda Kuki Lal Holub ama oiriba Jin Kuki Mizo Army CKMA gi Self-Style Commander in Chief Yauna Atai Lal Holub Kharagi Puna Kedar Mari Security Force na Phare haidi Naga Singna Assamge Yum Maudra Mai Thadokre Khulai Matik Sana Paiba Naga Singna Ngarang Numidang Assamgi Golagat District Laiba Sarukthar Manakta Yum Maudra Hena Mai Thadoklamle haidi Numidang Pung 12 minute Nimpumanga Rom Tabada Khulai Matik Sana Paiba Naga Singna Khongang Aduda Changlaklaga Yum Kayamarum Mai Tharam Kibani Haina Uhauba Singna News Agency da Fongdokibani Yum Mai Thaba Lakiba Sing Aduna Ahanbada Nongmei Round Kayamarum Nongthakta Kapkhatuna Khonja Singbu Mi Paiba Pokhanki Matung Tarakbada Khulai Paiba Sing Aduna Yum Kayamai Thakibaga Loinana Yumda Yokpa Sa Amadi Kamduna Thamba Gari Amangata Thoganki Khudong Thiba Mayok Naraba Khunja Singna Manang Nakpa Turel Labuk Amadi Umangda Sensinduna Lotki Haidi Madam Kayagi Mamangdagi Assam Amachung Nagaland gi Lona Bangam Khaida Leiriba Mafam Asigi Matangda State Ani Yanaduna Lakibani Khulai Matik Sana Paiba Naga Jamri Rom Laktuna Yummai Thabagi Thawong Chatharabasu Matam Chana Security Personnel Ting Lakhidabagi Matangda Khunja Singna Pendaba Fongdoki Thaudok Thokraba Matungda Irang Laksinabani Haiduna CRPF ki Jamaga Yankai Manga Subba Battalion gi Personnel Ting Mafum Aduda Thunglaki Haidi Chandel District Police na Lunkhopau Haukip Phanaba Honabagi Thawong UKLF na warning tauri Haukiba October amagi numidangda Chandel District ki Sakpi Karong Subdivision gi Manung Chenba Longja Village dagi drug amasung khulai lalonba Lunkhopau Haukip Kauba miyoi ama fanaba hona kibagi thawong chatakiba adu UKLF na Akanba mawongda kanem tawragli amasung adugumba thawong sing adu matungda tawdanaba warning tawragli UKLF ki maiki dagi fongdorakibada Chandel District Police na fanaba hona kiba Lunkhopau Haukip asti lup astigi officer amani thawong asi su agreement ki mayukta chathaba thawong amani su agreement asi keno amasung UPF ki makhada Center Manipur Government amasung Kuki Insurgent Group Singa Taunaba Agreement Amani Haidi Adubu Police ki Maiki Degidi Police na Sathariba War on Drug ki campaign ase Makhada na Chathakigani Loinana State Asidagi Drug ki Thawong Sing asti Mapung Phana Laksinaba Honagani Haidi Haukiba October amagi numidangda Longda Village ta Chathakiba Operation adu Mapam aduda drug amasung Nongmei lalonba yauna Tongan ba district singdagi Nam haduna thaudok singda Chennaba UKLF ki lusingba Lunkhopau Haukip leire haibagi thajaba yaba pau ama phangbadagi chathakibani adubo operation aduda miyamna athingba thambaga loinana nungthomdilakpadagi Chandel district ki additional SP gi gari yauna gari ani akai atoi thoki adubo ahenba security force kaya thomdilaktuna situation adu control tawraba matungda police sing adu mafam adudagi withdraw tawrakhibani haidi pawsina makhata na hairibana masida chenariba Lunkhopau Haukibasi rest chathakiba mafam aduda drug lalonbani chingnaba kharana meeting tawgani haibagi akhanaba paw ma phangbadagi police na numit kayanigi mamangdagi kumna senaduna lakhiba matungda red adu chathakibani Haukip hairiba miyoi asi mamangda Kolkata da matam khara leiramlaga hadakta ikui kuidana Churachandpura numit humni mari rom leiramduna illegal activity kaya chathakiba mi sangni haidi Asi bhaksang lauge yadabagi lambi thingkre Kwakta Sarangpata ngarang thokiba car accident amada laikhidraba Hemam Romesh alive itung naw sahi kunthani thoi apopa laikhidraba hai musuk moirang konjeng bamamang laikai gi asi bhaksang imung manung amasung laikai gi miyoi singna rims gi mortagi loba chatpada police na athingba pirakpadagi khoisaunaraba miyamna ngarang nungthil pung ahum tabada state highway oidiba Imphal Wangul lambi gi moirang konjengmam laikai mapada lambi thingbagi khongjang changsinkhre laikhidraba Romesh gi imung manungdagi phangba pawgi matungina ngarang numidang pung 6:30 rom tarakpada Kwakta Sarangpat ki drainda tasinbadagi Romesh laikhidabani mahaka chatminakiba miyoi ahum phibam tina sokpadagi hospital da laikkatnari haidi Laisangni haina latnariba assembly da azauba sagun taunaba honaraba si MLA Yankai Mapan amadi lebak miyamda amuba kali taisinbani haina lawi haina ozoina fongdokre
Manipur Legislative Assembly gi manungda nga machinjak phumdi leistar leinabagidamagta luba crore 8 lakh 12 gi budget session taunaba invite charamba asi laibak tibani iskam asiga mari leinana parliamentary committee semduna thigatuna Supreme Court natraga High Court ta wild chathaduna ain gi thongda cherak piyu haina veteran politician Ozoina ngarang Imphal gi BT Rota leiba Congress Bhavan na pangthokpa pawgi mifam amada phongdokre mahangna makhata na pawmi singna phongdokkibadi mara leiba sing cherak pinaba House Committee ama semlaga thigat piyu haina Prime Minister Lok Sabha gi Speaker Manipuri Governor Manipur gi Chief Secretary Assembly gi Secretary na singbada memorandum amasu pisinkhre hairi mahangna makhata na hai democracy gi laisangni haina latnariba assembly da asoba sagun taunaba honaramba si MLA yankai mapan amadi lebak miyamda amuba kali taisinbani haina lawi Southeast Asia da ningthau panduna mani makha tamba lebak amani haina sauthok chariba asisu iskam asina pungmang manghalle haina maral siraduna athuba matamda speaker na House Committee ama semduna thigallu hairi Southeast Asia da ningthau panduna maning makha tamba lebak amani haina sauthok chariba asisu iskam asina pungmang manghalle haina maral siraduna athuba matamda speaker na House Committee ama semduna thigallu ngamloidaba tarabadi Supreme Court sinaraga item amana examine tawba natraga Manipur High Court ki Chief Justice natraga sitting justice sinaduna mathau tawhanba amadi CBI da sinaduna mathau pangthokhanba si tawgadabani haiki khulai kaya marunga loinana UKMA gi lusingba Phare Assam Rifles amasung Manipur Police ki apunba team amana Chorchanpur district ki mafam amadagi Chinkuki Mijor Army CKMA gi Commander in Chief ni haiba miyoi ama yamlaba khulai kaya marunga konana Phare Paukholen guite kauba Chorchanpur district ki Timongjang village dagi miyoi adudagi Nongmei maru gari amadi sel oina lupa lakh ama fangba ngamki Faraba miyoi adu India amadi Myanmar gi ngam khailana khulai amasung drug yonbada chenaba miyoi ni haina report amana phongdoragli hairiba miyoi aduna United Kuki National Army UKNA yauna suspension of operations su agreement khudek pinaba yaudaba lupsinga khusan aduna thabak tawi haina report asina makhata na phongdoragli World Weightlifting Championship da Mirabai Chanu silver medal fangle October 2 dagi 13 fauba Norway gi 40 ta pangthokpa World Weightlifting Championship ki nupi gi kg nimphunipan gi category da Manipur da Mirabai Chanu na puna kg chamaga maudra mapan thangatuna silver medal fangkre hanagi world champion asina snatch da kg marfu mari amasong clean and jerk na kedi samaga taramanga thangatuna puna kedi chamaga maudra mapan thangalaga silver medal pangbangam kibani mamangda Mirabai Chanuna kedi nimpu mapan gi kanglupta atho ehen tanaba yaurami adubu competition asigi oinadi kedi ama hantharaga nimpu nipan kedi gi category da sarugyaki Ahanba haugalakpada Mirabai Chanuna khudongchadaba kayamaru mayonaki snatch da mahangna anirak hana kg nimphutare thangatnaba khonabada maipakpa ngamkide masagi sahi 38 surabi sanaroi asina ahanba round kg chamaga mapan ani suba round da kg chamaga 15 thangatuna kumda lisingani kunmathoi da mahangna Tokyo Olympic da thangatkibagi record aduga chapmana hanba ngamki hairi Kairang da yum ama mai chakre fire service na matam chana kalhore ngarang numidang wairam pung 8 makhairom tarakpa aduwaida Imphal East district ki Kairang mamang laikai da leiba namai rakpam ibom cha sahi hompu mangagi mathon ama wangba yum ama mai chakre Thaudok adu electric short circuit tagi haurakibani hairi mai chakpagi pau hek tabaga Manipur fire service ki water tender ani thajinduna yamna chauna mai hau langpok thoklakkadabadagi madam chana kalhore hairi Mai chakiba aduna yum adugi firol khara amadi una saba almirar khara chakiba natana thoidongna chauna amangata thokidre hairi Thangal Bazar gi Sani Thakur Nakal dagi Press Club taba lambi paring da logi wangmada lam khopsinduna sajilamba singta kaikre Imphal West ki Thangal Bazar da laiba Sani Thakur Mandi Nakal dagi Press Club tariba lambi paring da logi wangmada lam khopsinduna sajilamba dukan amadi structure sing district administration ki meeting makhada Lampel Subdivisional Officer SDO na lusingba kambu amana ibiksan tawkre logi wangmada lambi ki nagyeta niyam kaina lam hensna sajilamba tongan ba structure kaya takthokpagi thabaksu chathaba hauki ibiksan aduga mari lainana Lampel gi SDO yumnam Damendra na pawmi singna phondokibada Sani Thakur Nakal dagi Press Club tariba lambi paring asi map ki matung inadi apakpa lambi oi adubu
एनक्रोचमेंट तौदुना दुकान अमदी स्ट्रक्चर कया साजिनबदगी लंबी असी पिक्सना लेरमकी हानदगी हौना तोंगान तोंगान मफमसिंगदा चथकिबा इविक्सन असिगी मखा तारकपा ओइना ngasiदगी हौना मेजर कुलदा लैबा प्रेस क्लबदगी सनी ठाकुर फावगी लंबीगी नागेता इविक्सन असी चथबा हौबनी इविक्सन असिदा स्ट्रक्चर खरा सोकपा यावबा असिदा तुंगी खनाबिरगा मसा मसाना लौथोकप्रा हाइबदु येंकीगनी करिगुंबा लौथोकत्रबसिंगदी अदुमक इविक्सन असी चथबा हौरगनी थंगाल बाजारगी खुयातोंग ताबा लंबीगी परिंगदा लम खोपचिलंबा अयाम्बा मसा मसाना सिदोकलंबा अस्ति उबदा अपेनबा पोई लोइनना इविक्सन असी अतोपा एनक्रोचमेंट तौबा मफमसिंगदा सुमखादाना चथगिगनी हाइनसु फोंदोकी।